ngasi ozagi numit na lakpasida malemda leiriba oza khudingmakta kathoksaba ngasi ozagi numit ni haina mingthonjaba isai asi lamdam masigi oza asem kennedy national award ne iba amadi puthoksabani loinana saregama naubina saisakpa rabai kasham sana music director oiba aduga o bobina recording engineer oiduna puthokpa isai asi ngasi leiba miyamda amadi lamdam masigi oza khudingmakta kudol tamjari Pasidi ojagi numit ni ojana ai koi gi lam jing mai ra ni pasidi ojagi numit ni ojana ai koi gi lam jing mai ra ni oja su ai koi gi ipa imani kurum si ai koi na makna mapuni ne ojadi mit na uba mapuni ne ai koi gi ngasi ojagi numit ni ojana ai koi gi lam jing mai ra ni kurum si ai koi kurum si ai koi kurum si ai koi kurum si ai koi kurum si si lau ojagi isai biru si lau ngamjaba kudon saknu si lau ojagi isai biru si lau ngamjaba kudon kathok patana mathaudang oiriba maman naidraba pauta ojagi kathok patana mathaudang oiba maman naidraba pauka ojagi singba ngamlaroi ojai lamandi singba ngamlaroi kurum si ai koi kurum si ai koi kurum si ai koi kurum si ai koi kurum si mamla balambi da sai suni ojana langani singjau kaya ipakaya ojana pibiba mangalgi loksinga henga gani lanpham kaya idai kaya ojana pibiba mahai ki thongnana ojana pibiba mahai ki thongnana kurum si ai koi kurum si ai koi kurum si ai koi kurum si ai koi kurum si ngasi ojagi numit ni ojana ai koi gi lam jing mai ra ni kurum si ai koi kurum si ai koi kurum si